MLA sing punba ngamde haribadu numit kharani sida kari lakpage haibadu miyamna uragani haidana khoi Paojel Assembly constituency gi MLA sapam 𝐀𝐍𝐀𝐋𝐘𝐈𝐒 kebana thamlagli masi ngarang dasu tongan ba pauche sing da headline oina phongkiba khoi Bishnupur Assembly constituency gi MLA Govindas Konthau na phongdokiba MLA punsinbadi araibani CSO hana punsilu haibagi masigi issue su laibani masida su dumak khoi CSO singna thamlakpa wafam gi matung ina CSO singidi pandam ama khakta da thab tawminari haidana hairiba khoi Bishnupur Assembly constituency gi MLA Govindas Konthau na thamlakli ba wafam sisu leibak macha ta di haba warol su thamlakli sigi matang da oja Paojel Chaoba dai hak lakchani ba wafam ni hojik leiriba phibam sida khoi BJP itself makoi number game the yengadi hojik popular government ama chemba ngambasi rai laina ngamlabani adumakpu even handak ikui dingai da khoi ex CM nongthombam birena phongdokhiba warol gi matungina mana resign tawsi phammunabadagi resign tawni haba warol amsu oja Paojel Chaoba phongdokhiba laikre ko masigi matungda hairiba khoi Paojel Assembly constituency gi sapam 𝐀𝐍𝐾𝐋𝐘𝐈𝐒 na ngasagi MLA sing punba ngamde hainaribadu numit kharani sida kari lakpage haibadu miyamna uragani hairiba sigi matangda makhoi gi marakta yashinnaba haibadi Mr. XYZ any ama makhoina haibadi ngasagi adum maraksida tongan ba kem tongnai habasi oja Paojel Chaoba khangdana leirabani sigi matangsida athuba matamda mayamna uba phanglagani uragani ka haribase oja Paojel Chaoba masi kamaina yengba ya oja kari kamain thambe yang thang thambi akoi di dum yengjage leina kino akoi di tobiro na akoi di akoi thakibde akoi 2021 ki akoi ge election da akoi na miyam gi mute chin bira kansida thawuk tobiro kan tobiro hana akoi chalan ngarabani aduda akoi na election da akoi gi kubi shoi tawjaba haitare ko mai tor kan thadagi mi singdo leramda badu wai ne tawthuri ba thabok siga chin na tawri siga akoi thabok to onthuri siga imam manda ba haitare akoi na hana tawbiro na thaga chagram ne akoi myam akoi gi miyam gi phanaba leba ki phanaba tawbiro haib ne sidai se tawngam de kana no sini miyam la natraga MLA singla minister singla wang di ko akoi hangjening se ta ga di hojiki miyam gi mandate pi na chakraba miyo sing du gi khwaidi makok thongiba akoi gi chief minister NBN sing mangna resign to thokre natra February da adu ta ga di February da resign to kan se khuji bo lenga sem ba song ngamre PR chalai re si manung sida mu akoi MLA sing pun ba have di khoi akoi su pawmini akoi journalist ni akoi gi papers sing da iri ba akoi su sor gawri minister sida akoi ne khangjaba kan da di hoi manung sida akoi political tasal hai ba di politician manung da adum lai ba tamne manam di power ni mato pamnai se ada power out ta dum selzum lak ta bane manam di MLA am da gi minister am ni hena sen thokani hai ba sim di adum san ta bana tro sen thok pa hai ba athadi magi department hen chaw hen lo su ko adu gi wai nen hai je ang la nong so pigin but aina haning si project kaino khambirang moni aduna adu mathak ta khwai dagi sen chaw ba khoi gi department sing gi paibi ba minister mayam sigi mokok ta le se khoi honorable chief minister am di odu ne bana tra chief minister sigi absolute control sisu khoi adu to we na manung da khoi gi yaning da dissenting voices mayam yore and hojiki le anti incumbency gi factor am su live ni hojik se ta seng ha kan da adu hana pan bir mi ba khoi gi lenga ki makok obiram ba mioi dina ai ngamroi ai resign tawjara gen tawrabni na huji akhoi makata ni yeng si PR gi hojik le stand up sine natra miyam na lauri governor na helicopter da par kan da tagri sile phem da la le haywung hainari ko among som da mu Delhi da mu sat pai phem le ri adna khoi gi yamna khoi gi kok ta sang ba kan si kai na tori si ha ba me nam ta da phem si le ja khoi ji yeng e bne khoi miyam si yeng e bne at the same time miyam si wari bne sim de ko bi no ha ta gi miyam si harau na yeng mak tin na te miyam si yang wara kan si da
ꯑꯩꯈꯣꯏꯒꯤ ꯄꯨꯡ 24ꯒꯤ ꯕꯟ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯔꯀꯥꯟꯁꯤꯗ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯌꯦꯡꯉꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯤꯍꯨꯠꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯁꯨ ꯃꯣꯏꯁꯦ ꯑꯃꯨꯛ ꯐꯠꯇꯦ ꯍꯥꯏꯔꯨꯕꯁꯦ ꯀꯅꯥꯅꯣꯝ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ ꯑꯌꯥꯝꯕ ꯁꯤꯒꯤ ꯑꯩꯈꯣꯏꯅ MLA ꯃꯟꯇ꯭ꯔꯤ ꯐꯠꯇꯦꯅ ꯂꯥꯎꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯆꯨꯝꯃꯤꯕ꯭ꯔꯥ ꯁꯤꯅꯦ ꯑꯃ ꯍꯥꯏꯔꯤꯁꯦ ꯀꯔꯝꯕ ꯋꯥꯍꯟ ꯊꯣꯛꯇꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦꯅ ꯑꯩꯅ ꯍꯪꯀꯥꯟꯁꯤꯗ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯗꯨꯁꯨ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔ ꯁꯤꯅꯦꯕ ꯃꯥꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤꯕ ꯃꯤꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯊꯟꯇ ꯅꯣꯡꯊꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯟꯕꯒ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯁꯨ ꯈꯜꯂꯦ ꯅꯪ ꯍꯥꯏꯗꯨꯁꯨ ꯈꯔ ꯌꯥꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯅ ꯈꯜꯂ ꯊꯥꯒꯠꯈꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯃꯥꯅ ꯌꯥꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯖꯔꯛꯏꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯌꯦꯡꯖꯔꯛꯏꯁꯦ ꯑꯗꯨ ꯅꯨꯃꯤꯠ 4ꯅꯤꯈꯛꯌꯦꯡꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯖꯔꯤ ꯀꯩꯅꯣ ꯅꯨꯃꯤꯠ 4ꯗꯗꯤ ꯃꯅꯤꯄꯨꯔ ꯂꯣꯏꯗꯧꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ 4ꯗꯤ ꯂꯩꯒꯅꯤ 4-5ꯅꯤꯗꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯤꯠꯃꯦꯟ ꯐ꯭ꯔꯣꯝ ꯗ MLAs ꯐ꯭ꯔꯣꯝ ꯗ ꯃꯤꯅꯤꯁꯇꯔꯁ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏ ꯃꯔꯛꯇꯗꯤ ꯀꯟꯁꯦꯟꯁꯁ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯄꯨꯊꯣꯛꯄ ꯉꯝꯃꯕ꯭ꯔꯥ MLA ꯃꯟꯇ꯭ꯔꯤ ꯄꯨꯟꯗꯕ ꯅꯠꯇꯦ ꯄꯨꯜꯂꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯨꯜꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯗꯥꯏꯁꯦꯟꯇꯤꯡ ꯑꯣꯏꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯄꯨꯜꯂꯦ ꯄꯨꯜꯂꯕꯗ ꯃꯤ 13-15 ꯅꯠꯇ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟ ꯃꯤ 10 ꯑꯃ ꯄꯨꯜꯂꯝꯒꯅꯤ ꯑꯩ ꯀꯗꯥꯏꯗꯅꯣ ꯍꯥꯏꯖꯔꯔꯣꯏꯀꯣ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯩ ꯅꯍꯥꯟꯅ ꯃꯤ 15 ꯑꯃ ꯄꯨꯜꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯣ ꯂꯣꯏ ꯄꯨꯜꯂꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯚꯦꯇꯔꯟ ꯄꯣꯂꯤꯇꯤꯁꯤꯌꯟꯁ ꯍꯥꯏꯗꯣꯏꯔꯥꯀꯣ ꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯟꯁꯦꯟꯁꯁ ꯑꯃ ꯄꯨꯕꯤꯔꯛꯑꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯁꯨ ꯐꯝ ꯑꯃ ꯄꯥꯏꯔꯛꯄ ꯌꯥꯏ ꯍꯦꯗ ꯑꯣꯐ ꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯀꯣ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁ ꯑꯗꯒꯤ ꯑꯣꯅꯔꯦꯕल ꯕꯤꯁ꯭ꯋꯖꯤꯠ ꯍꯥꯏꯅ ꯃꯌꯥꯝ ꯃꯤꯡ ꯈꯔꯗꯤ ꯄꯟꯅꯔꯤ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯑꯗꯨꯗꯨ ꯍꯥꯏꯕ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯕꯅꯤꯀꯣ ꯑꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯨꯂꯞ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯅꯨꯄꯥꯁꯤꯃ ꯑꯩꯈꯣꯏ ꯀꯟꯁꯦꯟꯁꯁ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯞ ꯑꯩꯈꯣꯏ ꯌꯥꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤ ꯁꯦꯝꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯆꯦꯁꯤ ꯍꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗꯕꯨꯗꯤ ꯑꯃ ꯄꯤꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ 21ꯒꯤ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯤꯅ ꯀꯔꯝꯕ ꯑꯅꯧꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯨꯃꯤꯠ 4ꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯖꯈꯤꯒꯦꯕ ꯑꯣꯅꯔꯦꯕꯜ ꯑꯦꯛꯁ MLA ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯁꯥꯕꯨꯡ ꯀꯦꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩ ꯋꯥꯍꯩꯁꯤꯒ ꯍꯌꯦꯡ ꯑꯦꯛꯁꯟꯗ ꯑꯣꯟꯊꯣꯔꯛꯄꯁꯤꯒ ꯀꯌꯥꯝ ꯑꯣꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯤ ꯑꯣꯏꯔꯅꯦꯕ ꯕꯠ ꯑꯩꯈꯣꯏꯒꯤ ꯒꯣꯕꯔꯃꯦꯟꯠ ꯑꯃ ꯁꯦꯝꯃꯛꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯑꯣꯐ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯒꯕꯔꯅꯔ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯔꯛꯁꯤꯗ ꯅꯨꯃꯤꯠ 4ꯅꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯦꯟꯖ ꯑꯃ ꯂꯥꯛꯇꯣꯔꯤꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨ ꯂꯥꯛꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯃꯔꯝꯗꯤ ꯋꯤ ꯋꯟ ꯑꯦ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯅ ꯄꯥꯝꯖ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛꯆꯕ ꯍꯥꯏꯕꯗꯨꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯒꯤ ꯃꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯄꯥꯝꯃꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯣ ꯄꯥꯝꯃꯦ ꯍꯥꯏꯔ ꯀꯥꯟꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯁꯤꯁꯨ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯃꯗꯤ ꯅꯠꯇ꯭ꯔꯅꯦ ꯏꯟ ꯗꯤꯁ 21st century ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯥꯏꯕ ꯇꯔꯝ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ which has become very unpopular ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯗꯨ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕꯤꯔꯣ ꯑꯅꯧ ꯑꯅꯧꯕ ꯂꯣꯁ ꯄꯨꯊꯣꯛꯄꯤꯔꯣ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯕꯤꯔꯅꯨ ꯃꯤꯌꯥꯝ ꯋꯥꯔꯤꯕ ꯀꯣꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯃꯊꯛꯇ ꯐꯝꯃꯤꯕ IDPꯁꯤꯡ ꯌꯨꯝ ꯍꯜꯍꯟꯕꯤꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡ ꯀꯣꯛꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤ ꯁꯦꯟ ꯇꯣꯜꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣ ꯁꯦꯝꯕꯤꯗꯅ ꯕꯖꯦꯠꯇ ꯍꯥꯞꯄꯤꯗꯅ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕꯤꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯁꯤ ꯅꯨꯡꯉꯥꯏꯔꯤ ꯍꯔꯥꯎꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯏꯪ ꯆꯤꯛꯅ ꯂꯩꯔꯤ ꯍꯥꯏꯕꯤꯗꯣꯔꯤꯕ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯂꯧꯕꯤꯔꯣ ꯕꯠ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝꯅꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ Okay.